Congress Luchingba Rahul Gandhi bungarang Kangpokpi district okpa matamda welcome to Kukiland haina thaba banner kaya sizinahanduna state asigi apunbagi saktambo thugaina ba fong na hotnarakhiba Rahul gi senglaba apunbagi saktam sagatnaba khongchat asibu lana uhanna ba hotnarakpa asida Kangpokpi da lairiba state asigi law enforcing agency singna yengduna lairiba si chingda law laitrabara haina MPCC gi vice president oiribi former minister AK Mirabai na wahang tawrakle tabung khokta laiba former minister asigi the Pangtokiba, Paugi Mifamada, Mirabai na Makatana government asina, Chingi district sing data singna, Sashan Taubangam Drabadi government asi surrender Taubiro, Madunatana, Chin Kaktada government lady, Haibadi Yaroi, Ngarangi Taudoka to the Yengduna lady ba law enforcing agencies singamadi, machinery singi matakta action lokatuna, low lay Haibadu Takadabani Haina demand Tauraduna, Asigumba Kanglup Maselgi Marakta Hena nung sinahandanaba, Siliba Mioy singa dusu logi mahuta. Logi matung ina tabak laukat kadabani haina su taksilakli amaromda Vara Joro Nyayatra asi Imfalgi hapta kang jaybungdagi haudokna ba permission ni bada miyoy lising amadagi he natin ba yaroy hayrakpa asidagdi law and order ngakpagi tabak asi valley gi area khaktadara amadi chingi district tadi karamba sashan chalairi bagi haibagi wahang lakle social media da state asigi leader amabu kanglup amagi miyoy na fajadaba wahay siznaduna chaybada law enforcing agency singna karigi tumin na lairibano haina wahang tawraduna Mirabai na valley dana karigumba wafam ama fongdorakpada police na faraga chayra Piriba asina state government asi mapungfana fail oire haibadu takli haiki Furup kayana punsilaga taba Manipur asida sijinnabada aikhoi masengi marakta yamna nungairoidaba wahi wata thaduna sijinariba se masidagi ngathoknabagi damakta aikhoi athuba matamda sarkar asina action lobiyu tongan ba jati kangnu singjena magi Furup magi jati ki maming thonduna lakpa tarabadi aikhoi adumak sarkar sina yaduna leiragadra asigumlaba asigumlaba nungaitaba praja singna hangiba wahang ase sarkar sina pakhum pibam thoi Kangpokpi da thoiba thodo asina Congress party busu lana amasung Rahul Gandhi ji gi phajarba niti adumachu lana uhannabagi masak amawoi aduna masi Congress party gi leiriba Party na masi endorse taude ai bisi ai thamjaningi